Ahamda Kanglei Online viewing birma mayam punamakpu taram okchare ngasigi video sidi Bollywood ki mamal yamna tanglaba sesakpi oibiramba hojikna layoi khraba Lata Mangeskar gi biography gi matangdani Lata Mangeskar gi asingwa ming Hema Mangeskar kawi adubu mayamna Lata Mangeskar hana sakhangnari aduga atoppa nickname kharada Queen of Melody Saraswati Ma Voice of Nation Lata Ma haina khangni Lata Mangeskar magi profession sidagi hendoktuna playback singer music director producer fau oiduna tungan ba manadava sei kaya morom da thabak tawki Lata Mangeskar ing sok lising amaga chamapan kunmapan gi September gi tang kunnipan da Madhya Pradesh ki Indore da pokhi Lata Mangeskar gi apop mapagi maming Dinanath Mangeskar kawi mahak musician oibakatna tana theater gi artist amasu oirami aduga Lata Mangeskar gi mamagi mamingna 70 Mangeskar kawi Lata Mangeskar gi machamana upun mangani nupi mari nupa ama makhoi singi maming adudi Usha Mangeskar Asha Bhosle Meena Khadekar Hridayanath Mangeskar makhoi mari sini Lata Mangeskar Bollywood industry gi most respectful and legendary singer oirami haukiba February gi tang 2022 da Lata Mangeskar teng fan thadok tuna sakhi Lata Mangeskar masagi hanagi anabagi mathakta covid positive oshanduna amuk hena film sopsilakpadagi lakanabang phidavan hairi Lata Mangeskar Bollywood ki film lishing amagi mathaki isai sakpirami loina 36 Indian language amadi foreign isai kyam su sakpirami Lata Mangeskar London da leiba Royal Albert Hall da performance utkiwa ihan hanbuni pisu oiki Lata Mangeskar ngan school thadoki magi ahanba school gi numita mahaki manau pi puduna chatki matungda school karakpada nanau pi purakpa yaroi haiki numit adudagi khatana Lata Mangeskar school chatkidre makha tamthagidre Lata masagi chahi manga tangai ringai matamdagi mapambungdagi isai amadi music tamba hawrki loina na mapabunga punna sangit natak academy da performance kya utpada yauki matang sida Lata Mangeskar ki mapana magi hana sanaki wa play amakaki latika kowa character amakaki maming ningsingbu oina Lata gi ihan hanba ming Hema sigi mhota Lata othoktuna Lata Mangeskar haina khangnaba hoki asumna Lata na chahi tarawamdai shurupa matamda mahaki mapabung heart ki anaba amadigi manung matam chadana laikhiramde Lata mapabung leitraba matung magi family gi mating pangba ngamnabagidmakta music industry da khong thangjinba hoki ihan hanba oina Lata Marathi marol da sakpa isai amakhak sakhi adubu karigumba maram amadagi hairiba isai asi film adudagi kakhirami hapamde samna 1949 da Lata Mumbai da laktuna Ustad Aman Ali hairiba ojasidagi Hindi classical music tamba hojaki amasung Hindi gi isai sakpa horaki 1943 da Lata Mangeskar Hindi isai ihan hanbo oina sakhi harib isai si Marathi film Gajab Hua harib sigi Mata Ek Saput Ki Duniya Badal De Tu harib isai sini mataw asumna Lata Mangeskar myamna tapna khangnaba horoktuna ngasidi Bharat ki kachin koya jaga pumbada Lata Mangeskar gi isai tadaba khangdaba amatta leitre asumna 1950 dagi 2010 fawgi matam asida Lata Mangeskar na Bollywood industry asida mafam yam chauna kanduna lakhi asida natana matam adugi afawa producer sina puthorliba film adu Lata na sakpa isai ma yaudragadi film adu my partner release tawwa se oithoktabani Lata top 10 gi lista matam punamakta number 1 ta duna adum lakhi Lata playback singer khakta natana atopa music album isai singdeshu magi manau nupi Asha Bhosle ga loinana isai kaya ama release tawki Lata Mangeskar Bharat ki manadaba loan kun henbigi mathakta isai lising kun mangarum punna saglami mukhatana Lata Mangeskar karam award sing phangkhibge du yengminashi National Film Award ahumlak Bengal Films Journalists Association Award Tramangarak Filmfare Best Female Playback Singer Award Marirak Filmfare Special Award Anirak Filmfare Life Achievement Award Amurak duga 1989 da Indian government na Dada Saheb Phalke Award su piki 1969 da su Padma Bhushan Award piduna ikai khumnabu utki glushalapasida mamal yamlaba artist shibu han ikai khumnabu utchari amasung matang sida kainana buya thang nizuri